Nganthoi wakhal lising khalaba matung Thoibi da call tawrakpani. Mabungbu themnaba upai di Thoibi nattana atopa upai leiraroi haiba khangbagi. Nganthoi su mamaga mapagi apam da yengludri. Masigi su mathakta nupi ama oina Thoibi gi punsibu nungshiba phawi. Punsigi khudi amana maram oiraga punchi chukpa Thoibi na hogatpa ngamda leigadawbadu munna khantharubada nungaijade. Mabungi punsi su wafam marang khangdaba punsi oina adumak lengkragadi khallubada mabung lanja amadi Thoibibu aroiba oina tanja ama pibibana pharani haina khalli. Mabungi damak Nganthoi mama mapabasu thengnagadawri. Adubu maduna nakal amaromda thamlaga Thoibibu call tawraklibani. Thoibi shu thamoi sokna kaple takpham leiraba punsi oibagi lanjagi matung induna imungi mayokta thongna phana lepasu ngamjade. Nungshiba mana warungna leikhibada wakhalsu leitafam khangde. Nungshimaina chakpada thamoi madi angaubi ole. Thoibi thamoi sokna haire. Nganthoi punsigi kokleroidaba takpham amana aibu maki matung induna chatpa ngamhanj. Aina maram oiraga tamolanna imunga kainabado nanjariba irala sigi mathakta anambu irala malang sanjabaga chap managani Nganthoi. Adudi hayo nang tamupudi nungshiba. Thoibi makhol thokna kaple mabu nungsibase mabuk simagi khakta nati mabuk khudingini ai tamolanbu thawaidagi suyani nungshi Nganthoi. Adu oirabadi nang tamon haibir nang natrabadi tamobu kananasu khamba ngamlara. Thoibi Nganthoi na hairibadu khumba ngamde thamoi sokna kaptuna lei. Nganthoi su makha tare. Ima babungi wadi ina ngamdaba ngangnarage kona gi thop nang tamobu mukta khamu Thoibi. Imagi wedding su lei ai thamnaba tawrage horen amu phaunarase ko. Hoi Thoibi Nganthoi na hairiba mayamdu karamna lawshingani lawsinpham khangde. Phana kuina Nganthoi gi phone thamkhrabasu Thoibi machi lengde. Sinthariba mitlu pirangdo makhutna tapna taithokli. Thoibi wakhal mayamna mangduna leiribadu matamsu hokkiba khanghaude. Pungsu thengjilakli. Numidangi pung 10 henjilakli. Thoibi table da leiriba phone du lawraga makhutna paishinduna lei. Wakhal sulising ama khali mihulsu khamnaba yada chongle. Thoibi phone du tapna hangdoklaga lanjagi number da call tawshili. Lanja ngasaidagi room gi balcony aduda leptuna leiribadu machi phawba lengba nate wakhal khanba manbu maongda leptuna leiringai pocket ta yarbo phone du ring khinglakpaduda lauthoklaga yeng. Thoibi gi call oirambaduda lanja phone aduda ngahak yenglaga silent ta thamgre aduga pocket ta muk hapchinki. Somda Thoibi lanja na call pai khalaktabaduda hena pakhatli phone du hanjin tawseli. Lanja ngahak leiraga amuk lawthoktuna yengi. Thoibi gi miss call mari leirambaduda phone gi screen aduda munna muk yengduna lei. Asam yengduna leiringai message sama lai. Tamola phone samukta di pai khaluba. Lanja message aduda munna yengduna lei. Adubu reply di pide. Mathangi message sama muk lai. Ngahak aduda message to manam laksili. Tamola please tabro tamola ai ba sauri do tamola na phone pairaktradi ina kamaina themgadoino. Lanja phone do off tawge hek tawbaga message sama muk paishile. Tamola number da ki konung mamang yobase minute ki hechange ai kataida tamola bangai ramuge. Message to pabaga makshilamba mai thongdo khangan Nganthoi. Adubu matawdo Thoibi na uraba matagom asawa maongda amuk lei. Second khara leiraga message sama yamna thona type tawraga fat thajil. Somda Thoibi di lanjana message to reply amata tawraktabududa pukning hena nungsire. Tawfam khangda mapisu sintharabani. Thawai nungaitana makhut khunamna mapidu taithoklaga leiringai. Message lakpagi notification adu ubada Thoibi mamit ka lauthoklaga yengi. Minute kun gi manungda yorpungungani.
Thoibi message adu pawbaga maithongdo haraubana tawfam khangde. Pukningshu nungsinmanbagi mapisu hena sinthare. Thoibi message amamuk thajir. Adudi aisu minute kungi manungda mapanta tamulan bungairaga leiramani. Lancha khudakta fiyanda yaliba jacket lokthoglaga litsinkhre. Aduga table da leiriba gari sodu taw paikhatlaga khonglei thuna imungdagi thoki. Lanchana gate hangdoklaga gari thawdoktuna thokhibadu mama hema thongnaudagi tumini yengli. Maithong adusu haraubagi mami tade. Sorama sangno hondoklaga mapanda thoglei. Aduga machana hangdoklamba gate tu ningthijana amuk lonsillaga imungda changkhre. Somda Thoibisu hobe hobe loishili. Aduga kadagi tapna thoglei. Thoibi mihul masingdo hena chongle. Adubu akibadi phaude. Stair dagi kumthadringai kagi thongdusu hangdokpra haina amuktang yenglamlaga thongjawdu tamna praprap kumthagre. Kui haude. Thoibina gate ki mapanda leptuna leiringai ure. Lanchagi garina mamangda phaujilakpadu. Lanchasu gari du hek thaujilakpaga ure. Thoibina leptuna mabu ngaituna leirambadu. Mikup aduda lancha waramba pumba loina kokre. Pendaba pumba loina kaukre. Gari du Thoibigi manakta khamlaga kumthare. Aduga gari gi thongda hangdokpiraga Thoibibu kakhathankre. Anido wa machet amata phauba ngangnade. Lanchana kharaga hena tumina lei. Gari thauribadu mamaidu lambi aduda chumjring yengbadagi hena haifettasu leithorakte. Makhut animaksu steering aduda pairaga dumaglei. Thoibidasu yenglakte. Mataw aduda Thoibisu lanchabu kamdawna themgani khanbada matha sai. Wa ama hairaga achukpasi thogairage khanduna aihak khallaga tapna hanglei. Tamala kadaida chattoino? Lancha khumde tasinada garido adumak thawi. Thoibi tawfam khangdre lanchagi makhuttu paisilesira khale. Adubu steering aduda pairaga leiribado lamduna paibasu hek ngamde. Thoibi Iliba fidu makhut anina surusuru naina duna le. Matawdo lancha lona lona yenglibani. Saushinaraga Thoibigi mataw yenglibado nokningbadi phawre. Adubu uthokte. Maithongadu sukchillaga leiribani. Thoibi phamlibadu phamba ngamdre. Makhutna lanchagi jacket ki khudang machida tapna paire. Adubu lancha hoi mai amata hairakte. Thoibi lanchana sauribadu themphamsu khangdre. Matawdo ubada Thoibi pukning nungsiba haurai. Lanchabu munna yenglaga mamai manak nangna changsillei. Aduga lanchagi khajaida chinbalna tapna thenglei. Lancha thoramba garido brake khangpha pai. Aduga yamna ngakna Thoibida yengduna leikre. Thoibi shu tawfam khangde. Lanchana sauribado themphamsu khangda pukning nungshina haire. Kayam koina saukhiga hainu tamala. Sauba pharoba. Nangi natung induna laglibase. Nangna puningba mafamda. Ibu pubiru. Punsi chupagi. Ibu nanakta thambiro tamala. Lancha khudakta. Thoibibu mathanungda chena konsenkre. Aduga nungshina haire. Nangbu punsi chupa. Nakta lengduna thamlagani Thoibi. Ngasi yene nangbu puduna laglibase. Ikhoyinigi panthongbamdu yawnabani. Panthong yawnaba chalase Thoibi. Lancha Thoibigi makhutto chena paisili. Thoibidi wa amata sungangkhidre. Mamaidu lanchadasu yenglakpa ngamda nakal amada leithoklaga le. Mataw aduda lancha Thoibibu yenglaga tapna haire. Thongnawromda dum yengthoga leiraga hairo. Thoibi lanchagi laknaba manba wahang aduda mamaidu leisillei. Adubu lanchabu kuina mitchanaba ngamde. Lanchadi maithong adu nokfet tawraga Thoibigi mataw adu yenglaga le. Thoibi tapna Tamala garido phajani yenggu thau. Nangna leithoga leiradi aisu tanaraga yengtaba. Ahing chupa udaw leirasib. Adudi ahing chupa tumdabida yengaga leirage. Yabro? Naninde kai chatoino? Kai chasiga? Kaino? Ngasaydi laise gari kaidana haiba khangdraba? Hairo kai chasiga? Khangde. Tamalani chatsayaba mafamda ama hekta yai. Adudi punsi chupagi aigi tungilakpa ngammaniko. Sengiko? Sengi. Ngamani haibagini laise.
Lancha Thoibigi makhuttu pairaga junbal mayada thamduna lei wadi ngangde. Thoibi su ikai ikaina Lancha na tauba khuding loina yai hoi mai haide. Ngaihak leiraga homestay amada yauragle. Gari do hek khambaga Lancha na haire. Kumase. Thoibi tapna kumthare aduga Lancha gi makhut samkhre. Lancha Thoibigi makhuttu samlaga manungda changlakpada. Koraudo makhoi ani bu ngairaga leiram. Thoibi korau ubada ngakre ikai jana nokfet tauraga lei. Korau so ani do ubada harau harau kausile. Bhai chango Thoibi chango lo. Thoibi ingau mangawkre. Matam kuirabagi tungda korauga amuk hanna thengnabasida ikaibasu phawi. Ahing oibanina room service ki mising sumta leite. Aduna ayekta lawbani. Thank you bhai. Nangdi business se yam fasana tawrami. Sarkar gi thabuk phangudabani bai thibada sida tare he. Si yam bai kaino. Se leiragadi isani sa thabuk pijabani. Sina base ni. Hoi, aduda tare duni. Ado nakhoni su waramani. Tuthana ba tawru. Hayeng ayu koina fajana wari tawrasi. Room gi so sile. Se. Thank you. Good night. Good night. Thoibi. Good night. Good night da korau. Somda mama hemadi leiba yadrabani. Machani pana gari thaudoktuna thokhibadu. Pau phangdri phauba tumbasu yaroidawri. Adubu pumnamaksi mapuroibadadi haidokte. Sofa aduda ungduna phamlingai nganthoigi call lai. Hello, ma. Nganthoi, nabunggi phone kalakpro. Oi, aisa hayeng ayukto nganthalagi. Pabungda haujikte hairagumse. Hayeng ayukoina phasana hairasima. Hoi. Ado nabungdo yumda laknabadi hayuko. Amabu oirasu. Yumda changaktabadi tawganuna hayu. Hoi ma. Haujikte kadaida lei haigi. Adudi hairakti khangde. Ainadi mapanda chatkiranaba Thoibida kannadi sinakhibani. Phare. Thokpa mamai lakjarasani. Nangsu pothanaba tawru. Hayengdu khara nganna hek yawru. Hoi ma. Imasu potharuro warani. Hoi. Ma thamage ko dude. Mama hema ahingdu tum thabayade. Nongalaga mapuroibada warisi. Kamdongna tamgani khanbada khanpham thokdre. Somda mama leimasu. Pamungi nakalda leiriba phone call lakpaduda. Ahingsida kanano haini yengi. Daina gi call oirambaduda pakhatna paikhali. Hello, Daina. Kaidoba yauragene? Ahingsida phone tawri sibo. Daina su mama leimabu pakhattanaba tapna paudu tamlei. Ima, pau matamge tawbani. Kari pauno ne? Thoibido yamdagi thoena hayi. Ha, icha thoibi bo. Kadaida madi. Mapamdi khangde ma. Kanaga chatle haina hairakene. Mr. Sahib ko oiramali ma. Mr. Sahib hairisi ibungolan chaburo. Hai ma. Is. Adudi makhoidi kadaida lei hai haujikte. Adudi haira uyadi. Hayeng imungani ki mong yenglaga hairakadawba mali. Mapam chanadi leiba manbro Daina. Hai ma. Adugidi kaishu thoidokna pakhaningai oidi. Phare. Ichana pau pirakpase yam nungaire. Mapa Mangol jausu mama leimana phone da wari saribadu mikap thoglai. Kana kaidobu yauri hairinu ne mama. Leima pau du tapna tamlai. Pau matamakpani moi pabo. Kari pau nu ne. Mapa Mangol jau masadu khara haugatlaga leimada yenglai. Leimana mathasana phamlibadu ubada kari taurabano haina masu mathasai. Kaidauragene mama nangbo. Moi pabo. Hayengsina chanupigi pau haidokpa lakadra lakoidra khangde. Lakdragadi kamdawni tawriside. Karino ni nangna hairisibo. Aibu bab mena maita tadrene. Moi pabo. Cha thoibido ibungolan chaga pau bukhana phawna mali. Ibungolan chaga chatkre haina haire ine. Ha, cha thoibibo. Hoi moi pabo. Daina ni hujik phone tawramido pau sitamakpani. Mangol jau mai thongdo matha sabagi mami tare. Wasungangda ngaihak tumina leiraga haire.
ꯇꯥꯗ ꯃꯪꯂꯦꯝ ꯍꯣꯏꯗꯤ ꯈꯪꯂꯝꯂꯗ꯭ꯔꯥ ꯑꯉꯥꯡ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ? ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯇꯥꯔꯤꯕ ꯗꯛꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯕ ꯗꯛꯐꯝꯅꯤ꯫ ꯉꯁꯤꯗꯤ ꯗꯛꯐꯝ ꯑꯁꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯄꯨꯟꯁꯤ ꯑꯁꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨ ꯃꯣꯏꯄꯥꯕꯣ? ꯍꯧꯈꯤꯕꯗꯨ ꯄꯨꯊꯣꯛꯂꯒ ꯇꯛꯁꯤ ꯁꯣꯜꯂꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗ ꯑꯃꯠꯇ ꯊꯤꯡꯂꯔꯣꯏ꯫ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯃꯃꯥ꯫ ꯑꯩ ꯇꯥꯗꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯕꯁꯨ ꯍꯥꯏꯖꯔꯒꯦ꯫ ꯃꯣꯏꯄꯥꯕꯣ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯈꯔ ꯉꯟꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯇꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯗꯣꯛꯄꯕꯨ ꯂꯥꯛꯂꯕꯁꯨ ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯕꯁꯨ ꯀꯔꯤꯅ ꯐꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯁꯤ꯫ ꯍꯣꯏ ꯃꯣꯏꯄꯥꯕꯣ꯫ ꯁꯣꯝꯗ ꯂꯟꯆꯥꯒ ꯊꯣꯏꯕꯤꯒꯗꯨ ꯐꯃꯨꯡ ꯃꯆꯤꯗ ꯅꯥꯀꯜ ꯅꯥꯀꯜ ꯐꯝꯊꯗꯨꯅ ꯂꯩ꯫ ꯂꯟꯆꯥ ꯇꯞꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯆꯅ, "ꯇꯥꯃꯣꯂꯥꯟ, ꯏꯃꯥꯕꯣꯛ ꯀꯩꯕꯜꯒꯗꯨ ꯌꯥꯝ ꯁꯥꯎꯔꯝꯒꯅꯤꯀꯣ?" "ꯃꯗꯨ ꯍꯧꯖꯤꯛ ꯈꯜꯂꯒꯨꯝꯁꯤ ꯊꯣꯏꯕꯤ꯫ ꯃꯈꯣꯏꯅ ꯁꯥꯎꯔꯒꯅ ꯑꯩꯈꯣꯏꯅꯤ ꯍꯌꯦꯡꯃꯛ ꯆꯠꯈ꯭ꯔꯁꯤ." ꯊꯣꯏꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩ꯫ ꯃꯇꯧꯗꯨꯗ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ, "ꯀꯩꯗꯧꯔꯒꯦ?" "ꯇꯥꯃꯣꯂꯥꯟ, ꯑꯩꯅ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨꯕꯅ ꯄꯨꯟꯁꯤꯗ ꯀꯣꯛꯂꯔꯣꯏꯗꯕ ꯗꯛꯐꯝ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯕ ꯑꯣꯏꯕꯒꯤ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯅꯦꯝꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩꯅ ꯆꯤꯡꯊꯔꯦꯀꯣ." "ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯄꯤꯅꯤꯡꯕ ꯃꯤꯡꯊꯣꯜ ꯄꯤꯁꯅꯨ, ꯗꯛꯐꯝ ꯀꯌꯥ ꯑꯃ ꯊꯝꯁꯅꯨ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯪꯕꯨ ꯑꯩꯅ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯄꯤꯒꯅꯤ꯫ ꯇꯥꯔꯤꯕ ꯗꯛꯐꯝ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯪ ꯑꯩꯗꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯇꯥꯃꯣꯂꯥꯟ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯄꯨꯟꯁꯤꯗ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯔꯨꯞꯇꯧꯅ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯣꯏꯖꯒꯦ." "ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯊꯣꯏꯕꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯅꯥ ꯑꯣꯏꯕꯤꯌꯨ." ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯊꯥꯅꯨꯡꯗ ꯂꯦꯡꯗꯅ ꯊꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃꯈꯛꯀꯤ ꯅꯠꯇꯦ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯅꯔꯔꯣꯏ ꯍꯥꯏꯅ ꯊꯃꯣꯏ ꯑꯅꯤꯗꯨ ꯑꯆꯤꯛꯄ ꯑꯍꯤꯡ ꯃꯥꯅ ꯁꯥꯈꯤ ꯑꯣꯏ ꯋꯥꯁꯛ ꯀꯌꯥ ꯁꯛꯃꯤꯟꯅꯔꯤ꯫ ꯑꯌꯨꯛꯇꯨ ꯃꯄꯥ ꯃꯪꯂꯦꯝ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯃꯥ ꯍꯦꯃꯥꯁꯨ ꯉꯥꯟꯊꯣꯏꯁꯨ ꯃꯄꯥꯕꯨꯡꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ "ꯃꯣꯏꯄꯥꯕꯣ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯔꯒꯦ? ꯅꯆꯥꯅꯤꯄꯥꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛ ꯊꯤꯡꯂꯨꯔꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ." "ꯍꯩ, ꯑꯩ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯠꯀꯦꯒ ꯆꯠꯂꯨꯆꯣ, ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." "ꯃꯣꯏꯄꯥꯕꯣ, ꯑꯃꯨꯛꯇ ꯇꯞꯅ ꯈꯟꯅꯁꯦ ꯀꯩꯗꯧꯔꯒꯦ?" "ꯀꯔꯤꯒꯤ ꯈꯟꯅꯕꯅꯣ? ꯀꯔꯤꯒꯤ ꯈꯟꯅꯕꯅꯣꯕ? ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ? ꯕꯥꯞꯇꯣ ꯇꯥꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯈꯤꯁꯅꯨ꯫ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." "ꯕꯥꯕꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯑꯃꯨꯛ ꯋꯥꯔꯧꯈ꯭ꯔꯗꯤ ꯍꯦꯟꯅ ꯋꯥꯁꯤꯜꯂꯣꯏꯗ꯭ꯔꯣ? ꯑꯩꯅ ꯇꯥꯕꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯅꯔꯦꯅ ꯍꯥꯏ꯫ ꯏꯃꯨꯡꯗꯣ ꯍꯥꯟꯅꯒꯨꯝꯗꯤ ꯁꯥꯎꯒꯗꯕ ꯃꯥꯟꯗꯦ." "ꯍꯧꯖꯤꯛꯇꯗ ꯇꯦꯊꯔꯛꯂꯤꯕꯗꯣ ꯏꯀꯥꯏꯒꯦꯗꯤ ꯅꯤꯡꯗꯗꯅ ꯀꯔꯤ ꯊꯣꯛꯏ ꯁꯥꯗꯅ ꯇꯧꯔꯤꯕꯅꯣ ꯁꯜꯂꯥ?" "ꯕꯥꯕꯣ, ꯏꯃꯨꯡꯗꯒꯤ ꯌꯦꯡꯗ꯭ꯔꯕꯁꯨ ꯇꯥꯃꯣꯒꯤ ꯃꯥ ꯌꯦꯡꯂꯒ ꯍꯥꯏꯗꯣꯛꯄꯁꯤꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯂꯨꯕꯅ ꯐꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯃꯣꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ." "ꯍꯩ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ꯫ ꯆꯠꯅꯤꯡꯕ ꯅꯈꯣꯏ ꯑꯣꯏꯅ ꯆꯠꯀꯦꯒ ꯆꯠꯂꯨꯆꯣ ꯀꯣ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯪꯂꯦꯝꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯍꯦꯃꯥꯗꯨ ꯃꯊꯥ ꯍꯦꯟꯅ ꯁꯥꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗꯦ ꯃꯊꯥ ꯁꯥꯅ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ "ꯍꯜꯂꯣ ꯇꯥꯃꯣ." "ꯉꯥꯟꯊꯣꯏ, ꯇꯥꯃꯣ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ?" "ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯒꯦ?" "ꯄꯥꯕꯨꯡꯗꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯃꯥꯒ ꯑꯩꯒꯅ ꯀꯟꯅ ꯊꯦꯝꯅꯕꯕꯨꯗꯤ ꯍꯣꯠꯅꯔꯤ." "ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯆꯪꯉꯔꯣꯏꯒꯦ." "ꯉꯥꯏꯈꯣ ꯇꯥꯃꯣ, ꯁꯣꯏꯗꯅ ꯌꯥꯅꯤꯌꯦ꯫ ꯄꯥꯕꯨꯡꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯇꯧꯔꯤꯅꯤ, ꯐꯤꯡꯒꯠꯈꯤꯅꯨ ꯑꯝꯇ꯫
Thoibi hoigi imungdi kai hainarige moigidi kaisu thoidok phairukte nupi haidokpa laroidra haibagi kharadi matha sanabu male hai adudi ai ngak leiraga muk tawrake Lanjana ngan thoiga wari sanaribadu thoibi shu nakalda phamlaga tari thoibi pukning nungshibana mapi sinthaba haure mataududa lanja thoibi bu konsinbiri thoibi kaigi kapino pamung soidin chatkani tamalan pumnamak aina lanpani pibam asi yohalibase aina ngaktan ipalna sauribadu chumi aibu yam saurukani adumai khangana pumnamakse panthong yabu matamda loina kawkhradoini imabukse yamna waramgani ai haipam khangte yari kabgana ngakleradi koru hoisulani magi nupisu yorkani na haibani nangna kappa leiradi aini hene kairani se kakunu Thoibi wakhal wana lanjabu kolaga yumgi pau ngaiduna leiringai korogi phone laksilakpaduda anido korobu unaba mapanda thokminakre somdangan thoidu matha sana mapagi manakta amuk changlei manglemdi asawbudu hanthadri baba tamo phone tawre manglem machana phone tawre haibaduda mamaidu haifet leithore adubu wadi ngangde nganthoisu tapna makha tai baba tamodo pawna paw handokpa chatragadi matha yam sana haire masi thokani haibase khangna chatliba natro sasanu matha tho khare hena sasanu nupigi mangsu haidokpa lakpa ngairaga leirin hai makhaisu babung laktragadi haina yam pakhatnaraga leiba mali baba aroiboina tamogi mai yanglaga chalugana phagani khali matamse sum thengjalaklabanina mina mugwa mathak thangkhrabadi aduni hena matha sanaroidro baba manglem khumde tumina leptuna wakhal khallagale nganthoisu kijana makha tare kaka mangol jawdo masasu yam solaga lei haibani handakti makhoina makhau pungna wa mata so haiba ngamlar babungna chetlaga lawba ngamloi ba hairasu ikhoina haibada makhoi kaisuk haiba ngamloi manglem nganthoina haiduba mayamdu munna taraga wakhal khanna haire nakhoina yamna chathaningabanina ai chalage phare adubu aidi imung adu nonjaraga machanu piu hainadi haijara masida makhoida migi li chatchalaklab nabung boina ngakpigani madu natadana hanagi matogo amuk khane tawraklabadi mawbo igi chanatrabani madu makhang ai baba nanthoi mapanda khonglei thuna chenthokre aduga pawdu mamada tami mama hema so hojiktada sor ama hondoi khudakta lekai gi ahalani hairuraga nupi haidokpa jananaba thaurang tawkhre